Security Force Tongan Tonganba Mafam Dagi Ainna Thingkhraba Lalhoulup ke Meeoi Khara fare Hairi Manipur Police ke pau amagi matung inna Security Force na koireng na lusingba ULF ke Meeoi ani fare Hairi paraba Meeoi ani adude huidrom pisak LS Bike te hikuntra manga huga tampak maitai lekai Churasampur District Haujina Langwan Gambilas Zone 1 Imphal West District te leibani amade hanglem thoiba maitai LS Ibungo LS Tombong te hikunipan Khumuzamba maitai lekai Churasampur District Haujina Chekon New Lambulan Imphal East District te leibani makoi ani mak not AO sidagi fabani Hairi makoi dagi maru ani yawba magazine ga loinana 9mm pistol ama chaka ani panba gari ama mobile phone ani amade atai polam sing phaga pangam le Hairi amaromda Security Force na Ainna Thingkhraba Lalhoulup pripakpo gi Meeoi ani fare Hairi paraba Meeoi ani adude Khundongbam Kamlabia Singh Elias Atomba chahi tarama pane Thobal District ki Thobal Police Station ge manung chana leiba Arong Bridge area dagi fabani Hairi Meeoi adu athokpam amadi Khangabok area da sen khaibada chenaba Meeoi ni Hairi mangon dagi mobile phone ama wallet Aadhaar card pan card amade chaka ani panba gari ama phagat pangam le Hairi Imphal West District ke Lamsang Police Station ke manung chana leiba Laireng Kabi maning lekai dagi pripakpro ge Meeoi ama fare Hairi Meeoi adude Chandramani Chandam Elias Tamyangan ba Elias Gambir chahi ni puni toys